खुरमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तरामना ओक्सरी हजि अहानबदा मरोइबा पावसिंग Citizenship Amendment Bill pass taukhibagi mayokta mahairoi lup tarukna khwaramban kaithelda kanma khongjang jangsin khre police na control tawnaba hotnabada miyoi ani soklei Imphal manungi lambida gari amadi mitinbagi chang hengalakli matung inna chathok chasinda kudong chananaba PWD na akhanaba thaurang paikhalakle amadi Citizenship Amendment Bill na Manipur People Protection Bill bu President na SNP han bada pambai oiragani haina BJP ki wangang loi CS Bijoy na phongdorakle Hojik mapangoi pa pau pijari Citizenship Amendment Bill lisingani tarataruk pass taukibabu yaningdaba phongdoktuna ngasi mahiroi singi loop MSU MSF Dasam KSA Suk amadi AMS na samu makhongdagi hauraga Imphal gi flyover bridge ki akoibada yaningdaba khongjat chatkhre amadi Citizenship Amendment Bill copy mai thakki mahiroi singna kaithel ahumda phamliba ima ibel singa loinana samu makhongda lambi thingmagi khongjang sangsin ki ngasi gi khongjat aduda government ki thawong yaningdaba kholau sing lauki Makhatana mahiroi sing amadi kaithel phambi ima singna yaningdabagi khongjat chatnanaba hotnabada police ka chawna muknaba thokki khongjat chatliba singi maraktagi police tamna ising bottle langsilakpada Imphal West District Police ki SDPO Joyraj Maida Panduna sokhi tungda irang adu laksinaba police na mock bomb langsinduna miyamadu tankhai tungda khwaramban kaithel kaikhi Miyamgi ihaw aduda police na mock bomb langsin bada nupi ama yauna miyoi mari soktuna rems amadi Raj Medi City dalai kana khre thodok aduda soklaba miyoi sing adudi thomam tuitak chahi kunmanga apokpa asong tuitak kangsup siru mahak thangal bazar da dukan phamba yawani MD Saharjur chahi kunthra apokpa MD Alimuddin Lilong Kalikhong atom tamphayai loilamba chahi kunmanga apokpa Olemba kwa kaithel thonau jamlekai amadi thodam Santi Devi chahi humpu kakwa namairakpam lekai degini makhoi mari mock bomb na panbadagi sokpani Khongsara duga mari lenana MSU ki president Manjit Sarangthemna mahiroi lup tarukna changsilaklibi ihawasi hena kankhalakigani central government na north east bu thawoidabadagi thabak makhatana chatharaklabadi north east India pumba India dagi tokhaina taraknaba irang horakpa yabagi oithokpasu leiri Citizenship Amendment Bill bu Manipur People's Protection Bill nang akthokani haiduna ngarang Manipur ki cabinet na lawkhiba warep adu miyamda utchaibani hojik Manipur da leiriba political party khudingmak miyamna thajaba yaba party amata oidre Lairiba isu asida political gi khudong chaba launanaba nakal hunnariba asina miyamda chamamnaba pokhalle political party singna su hundok hunjin tawbiganu haiki The Citizenship Amendment Bill 2016 Lok Sabha da pass tokhiba adu ngarang Manipur gi cabinet na hairiba bill si Manipur khakta da effect tahaloi haidana warep lokhiba aibasi yamna immature oiba okhal mapung phadriba lengak ba akoi class 5 6 gi angang singna tawgudaba manena thamjage BJP led government asina Hindu chawa ge dumba saffronizing culture da in Manipur maroina notice ki choruk sing asai koi pung phana Hindu chawa ge dugum laba mafam ma ondo kanda akoi gi yelong me fruit sing asibu muthanaba sataba dugum asida sidu bill sigi mai koi Manipur miyam ge damak tunglam chanam ki damak puna lemina mathuk tai
Lat Coordination Committee na su Citizenship Amendment Bill gi mayokta wakat khongsat chatkre khongsat aski mamangda irabot babanda mifam amasu pangthoki mifam aduda CPI gi National Executive Member Dr. M Nara CPIM gi State Secretary KSI Santa RSP gi State Secretary K Manoranjan Forward Block gi State Secretary KS Gyanoisor su saruk yaki khongsat aduna CPI office tagi thorak laga police na flyover machine da thatuna BT road ki makha mai kai da thaidok halaba matung pauna kaithel masil fawal lak laga amuk halaktuna irabot bhavan da changlakhi Lat Coordination Committee ki Chairman L Satin Kumar na Citizenship Amendment Bill bo Manipur People's Bill na ngathokani haibesidi miyambo apangbo sibani bill asi mising yamjada ba awangnong pokumba mafam ama muthatna ba hotnabani haiki Mapandagi lakpa miyam amana missing tap tani hengalakpagi satiraba aduba isuma miyan mayong nari ta jase masida amuka makhatana aduba citizenship amendment bill si chanrak patarabadi awang poklam dam sida khwaidagi hena satiraba phibam kaya ama mathang mathang mayok narakani haibase koi lep dol singna chap chana phawi Nesogi General Secretary Oiriba MSUG su advisor Sinam Prakasna Nesogi member Singaloinana Asugi advisor Samuzol Batachar Sinalo Singduna Tripura da ngasi thungduna Citizenship Amendment Bill gi mayokta thasagi Nepalda Khongjang Sangsin bada police na nongmai kapadagi soklaba tribal nahasing unakre Nesogi timasina Tripura da thungduna mafam adugi phibam hakthengna launana ba lamdam adugi miyam unana ba hotna bada police na Agartala gi Khumulong da athingba pikhi Report ki matung ina police na nongmai kapagi thaudok aduda nahatara manga asok apanang ki makhoi gi manungda taret ki phibam luri hairi nesona hayeng black day observe tobaga loinana maru oiba mafam marida amuba firal thet kani hairi mafam sing adudi police na nongmai kap khiba Tripura gi mafam asok pasing pukhalakpa ambulance ta attack tawrakiba mafam ngasi nesogi official singna asok pasing unabat chatpada amasung ngasi Imphal da mahairoi singna Khongjang Sangsin bada police na tear gas kapadagi asok apanang kiba mafam tani hairi Citizenship Amendment Bill lisingani taratuki matangda athuba matamda akan ba assembly session kaugadabani Rajya Sabha gi MP Khetrimayum Babananda gi oiba firep nimit mangani fabagi manungda miyamda lauthuktrabadi Socialist Students Union of Manipur na MP Babananda social boycott tawbaga loinana akan ba Khongjang Sangsilagani Kaisampat lai somlerakta laiba union asigi office ta pangthokpa pawgi meifam amada president S Yai Mimitaina government na miyamgi sentiment khangna akhanaba assembly mifam kauduna Manipur kannanaba firep laubiyo haiki matamda Manipur government na assembly session ama kauduna CAB gi matangda tangdang warepama laugadabani loina na CAB gi matangda aikoi gi honorable Rajya Sabha gi MP Babanandanasu numit mangani fawbugi manungda mahaki oiba CAB gi matangda mot fongdokadabani hariba numit mangani fawbugi manungda mot chi fongdoktaba taragadi aikoi mahak pusu social boycott tawragani Handak Citizenship Amendment Bill pass tawkiba asina India government na awangnong pokta lairiba yalaumi singi saktam nat right ngaknaba amadi kannanaba lamdam asigi miyamna jangsinliba ihau thoina lumna laude habasi mayek senglai haina herikona fongdokli India government na aikhoida yengliba mityang amasung attitude punna khangminabaga loinana aikhoigi tunglam chat ama yatminaba mathau tare natrabadi aikhoigi khongul lamdam asidagi mutkragani aikhoigi saktam kanbada aikoi khudingmak thaudang lominarasi Manipur lenga kisu asengba firep ama miyamda khanganba mathau tare haiki Citizenship Amendment Bill gi matangda political will sengba chungani haina akomlop kanglai pakna fongdorakli matam gi lakliba lengak asida ikoi miyambu represent tawna ba miyamna thagat kiba mioising asi khunai asibu nungsiba amadi kanningba watpa oina thokli Lising ama samapan marfudagi lairaklaba isu asi namjin batana tanangasi mitopu fongna saktak pa yaba bill amabo pass tawna ba hotnabada paliba lengak amadi lengak ki saruk ama oige khaliba lusingba kayana bill asi puthokadaure khangna tumina laisinki Akomlupna mamang sahigi July kunipalda media gi kothangda Union Minister of State Kiran Rijiju na parliamenta lisingani tara mariki mamang da sanglakpa Hindu Bangladeshi sing legal ni haiba wafam yaning taba phongdok pagaloina na Manipur People's Bill ga Citizenship Amendment Bill ga sayet na ba puthok pagaloina na bill si oppose tawkibani Furup yamjada ba lamdamasida kanglup kaya muthat pangamgada ba amadi cultural assimilation torokpa yaba law si lamdamasida leriba tongan ba political party singaloina na khunai asiga punna oppose tawminagani
Lo asibu sana hangani khaliba khudingmak khunai asigi yaknaba oina lokfam thoi akom lupna bill asi thingnaba hotnaba da haurakpa iho khudingmak leptana jangsan minagani haide. BJP na lusingba government asina miyamgi apambagi matung ina thabak tawbagi mahutta center ki yaka yengduna thabak tawbasi laibak thibani haina Janata Dol United Manipur State Unit ki president Hangkhan Pautai thulna phongdokle. News Ekon laiba party asigi office ta pangthokpa pawgi mifam amada mahakna makatara duna citizenship bill na Manipur miyam bukarisu tawre haina Manipur government na phongdokliba si miyam namthak tawbani center de NDA ga chatminari ba party asigi maikai degi bill asi oppose tawribani marambaduna state government na chapchaba thabak lokhatuna miyamgi aningba apamba thabak oina pangthokadabani haiki. Manipur leadership na thoidona so oi hai ridevo how far he can guarantee that that bill won't affect Manipur. Is he above the law when after the act the bill becomes act? Is he above the law? Is he above the constitution? So oi. Okay, now why government is why panicking? Pakatpagi moong da Delhi da hojik jail liba. Whereas things are already done. Lok Sabha passed already. Imphal manungi lambida gari amadi mi chinmugi chang hengalakli bagi matung ina chathok sinda khudong jana na ba PWD na akhanaba thaurang paikhalakli thabak sigi manung jana hana leiriba Rotary Junction piksin ba lambi chatpagi mawong hongdokpa amadi footbridge sabagi thabak paikhalakli hiram sida report ama. Imphal manungda lambigi apakpaga gari masinga chanaraktabana maram oiduna gari chinba hengalakpa amasung Rotary Junction oriba khongnang ani kara kanglagi nongsuk thangba gate amasung Governor Gate mamangda traffic jam thokpana thengnari ba khudong chadaba sing asi hantahannaba Public Works Department na paikal liba thabak singa mari leinana Additional Chief Engineer Tongbam Ravindra Kumar na phongdor kibada Ministry of Road Transport ki sentang makhada paikatpa project asigi tender loiduna Bangalore gi Sanjay Infra Company na thabak haubaga loinana maru oriba Rotary Junction ahum asida junction asi piksan ba amasung footpath sing piksan bagi thabak haure thabak sing asigi maru eba pandam asi lambi gi apak bagi saruk hengat han baga loinana traffic ki flow lehanduna traffic jam thokba hanthana na bagi trial basis ta ahan boina pakat pani amaromda nitaipat BJP office gate mamangi awang thangba saruk ta leramba footpath amasung median gi saruk sing hongdok paga loinana lambi asi faksok han bagi thabak haure haina phongdorakhi hojiki leiriba Rotary singzina khoi ki traffic movement da kitang nuaita ba thokpasi phanana wa haina khoi na konani karaki Rotary singzi pura lokthoga mayaida Rotary masam khatang thamaganda atei singzina free when khoi intersection gi type ta khoi amasi design tawjabani free when satpa yanana wa na khoi curb kumba da footpath kumba racing sing de kitang sokpa yawi masimo lokthoga kanda khoi left hand sing fazana chalhana ba honari khoi kangla ga governor gi mamang da leb Rotary se yam chawba maram na ana leri basna 27 meters mugni masi 18 to 20 meters da pixel kanda gari singzi free when satpa yanaba aduga gari amaga other side ta gari ama lai du unanaba mong na koina masigi design se tawjabani high basing sina la agadi khoi ki lambi sing straight when chakiba da su free when satpa yanaba adagi left turn sing da su free when satpa yanana ba haina khoi ki junction sing ji design tawrakanda koina thabak sing se shuba honjabani project asigi manung sanna footbridge ahum BT road flyover bridge makhong kanglagi nongsuk thangba gate amasung kaisampata sabagi thabak haure SCY Joykumana phongdora khibada footbridge ahum asigi foundation pibagi thabak haubaga loinana masigi leigada structure gi thabak sing Pune da sabagi thabak hauba haure March ta fawbagi manungda saba losinana bagi pandam thamli footbridge asina lambi lanthok na ba honabda thengnari ba khudong chadaba hantahanba amasung gari chatpada su apanba lehandaba ngamlagani haibagi thajaba lei haina phongdorakhi foot overbridge na most vulnerable ki road user habitaragadi pedestrian singini the pedestrian singigi magi facility ama pina na ba kana foot overbridge ahum ni saga doisi khoi Johnson mamangi foot overbridge ki koi foundation nakanna magi foundation koi pal hutpal loire aduga anna khoi eastern side of hutpa haurani aduga similarly koi gamresin arcade ki da koi southern side ki pass hutpa haure siju koi at the most koi ni mari mani koi loire ni aduga mu koi northern side hutpa haurani the khoi target si khoi February ba manungda di khoi superstructure ji loisnaba khoi target to bani foot overbridge amagi yan han amasigi this is not a permanent solution interim solution ni permanent solution na khoi elevated highways adagi Imphal ring road na la ki dore to maduri it may take time for implementation
Amaramda Citizenship Amendment Bill na Manipur People's Protection Bill bu President SNP hanbada pambai oiragani haina BJP ki wangangloi CS bijoina phongdorakli Kanchipurda leiba party ki office ta pangthokpa pawgi mifam amada bill asigi mayokta maikei khudingi ihaw horakpa asigi tanja lauraga Manipur Assembly na pass tawkiba Manipur People's Bill President ki custody da koina thamjindana ba Manipur lengak na kana honari Congress na bill asina Manipur People's Bill bu mayai chamhangani haina phongdokkiba adu political gi khudong jaba launa bahon abani Citizenship Amendment Bill na India ki citizen ohelak labadi Manipur People's Bill na Manipuri na tabasing changlakpada permit system da changhan gadabana mitop kundahan ba yaroi Singi lamdadi karisu sokhaloi ILP chanahan ba state ahumda bill asigi mayokta lauriba asi opposition na insinbani haiki Manipuri landa singi lam jima number 1 step ore tribal gi tongano protection lejare tampagi pikrbe area sigi da mukta so akoi 2018 da pass tawriba Manipur People's Protection Bill se masi exchange pira ani na khali araga hojikti live ihosina akoi nau na amuhe ka pressure pibagi khudong jaba am phange adada sidi da mayam na thedona nungna ningai leite Citizenship Amendment Bill asi secular oidaba discriminatory bill ne haina All Manipur Muslim Organization Coordinating Committee na phongdokli Committee asigi wangangloi MD Rais Ahmad na bill asi miyam gi mayokta leiba bill nei masina wangnongpokta leiriba miyam da hena khudong thiga daba leibana wangnongpok state singda bill asi chanahanba yaroi hana khongjang jangsilagani Aini wangmada jangsilakpa miyoi kayabo awangnongpokta jangjafam piraga hanadagi leijariba apikpa furup sing muthatkani haibani bill asigi mayokta committee na democratic oiba khongjang kaya jangsilagani haiki Atopa country dagi sangakpa maruaina Rohingya amadi Bangladeshi Pakistan Niz amadi Afghanistan dagi lakpa Hindu Christian Buddhist Jain sing permanent oiba citizenship lamdam masida sahi taruk leira agadi pigani atopa Muslim buna piroi haibasisu yam nangak tabang amdaba vote bag ki ekoi ki 2014 da amadi haukiba election singda ekoi paliba sarkar na taukiba thogong adumak oirakpa yai haibagi sapsaba ekoi da thajaba leijeng maduna masigi bill ase north east ta chatnaba simak amukok na condemn tawi Bilasi NRC na konselhaudaba sing changja phampina na ba aronba agenda amaga loinana central government na chatharakpani haina Manipur Muslim Welfare Organization na phongdokre minuthong hata da leba organization gi office ta pangthokpa pawgi mifam amada president Abdullah Phundrai mayumna NRC na konselhaudaba sing amasung atopa lebak tagi mi kaya koksinduna awang nongpokta lairiba apik pa furup sing mumahana bahon abani masi lebena state government na pass tawkhiba Manipur People's Bill SNP de na thambani state lengang na tarai na loba amasung Central Government na miyamgi kholau thawoi daba political parties singna rajniti sanaduna leiba achumba khongthang oiroi haiki MMW ogi members singna bill asiki copy sing mai thaki Minister kaya kay tawrage buji Megloi da minister kaya kay tawrige ba masi khangbam sangyo Manipur semna political parties gi sumba ta jasi da political game lem tawrakanda adu tawra le thopi ganu chauki leng da bari tamakta ngang buwang sang madu puna mag Thaduk min rakanda aikoi gi tawpham thokpa ithoni masigi se na aikoi kangkhul amasung aikoi gi yellow proof sing se masi mangba yai habi khanmina ka thabuk tomi na sangi adumba bill do sa mang gi bo ayusano we do not like Joint Committee Against Citizenship Amendment Bill ising ani tarataruk kaksing khunau umathel thongan nasu kaksing khunau kaithel daw akat mifam sathaki Committee asigi member M Suresh na pass tawkiba bill asi yelhaumi miyam mumuthan abahona bani bill asigi mayokta Manipur miyam na changsilakpa khongjang khudingmakta saruk yagani haiki Barat Praja Kudimak Chamana Bamiyang the Yenge, Yellow Winamton of Honabani Habisa, BJP Lengana Kobigano, State Labor BJP, Amadi Center Labor BJP na, Haribo Opum Singh, Kobi the Manapagani, Natragadi, Mayapidagi Majabi, Hoduna, Adugum Lava, Tongan Basang Sansing, the Sanction of Pakonganda, Kaksin Kunogi, Mai Bell, Marapai, Kudimak, Saruk Yagani Habisa, Nasi Praise Miyam Makonda. Bilasiki mayokta Reformist Students Prana so Thawal Mela Ground Community Hall da mahiroi singa loina na wakat mifam sathakre Lok Sabha na pass tawkiba bill copy mai thakre Pranta sigi General Secretary Amarjit Ningthaujana bilasigi matangda BJP na losing balengak asigi asengba phire miyam da khangan gadabani bilasigi mayokta makhatana Civil Society Organization Club Maira pai bisinga kusamna duna sangsinna basem sare haiki
Citizenship Amendment Bill asi makhatana Rajya Sabha da pass tahandanaba amato aina punsin minaduna miyamgi ihau leptana changsin matangai phade haina political analyst L Sarat Chandrana ISTB News ka unabada phongdorakli mahakna makhatana karigumba Bharat lengangna bill asi puthokpa taragasu mai pakhandanaba kokchungsinna batangai phade awang nongpok lamdamgi miyamna bill asi chanahanba pamdrabanina rajniti ki khetnaba thamdana amadi civil society organization sing amato aina punsinduna bill asigi mayokta leminaba matamoire hakki मैं तक ओवर की थोड़ी सी पुलअप अम चिंतारदी माइगे अमत द पुलअप सरकार सु ओपोजिशन सु अदि मियाम सु छात्र ऑर्गेनाइजेशन सु अदि सिविल सोसाइटी ऑर्गेनाइजेशन जिंग सु पुलअप ना अमत द सिमिनारगा पांगन सि थोकनी लमदम जिबु नुसीबिरबा भारत काहेन निंदरबा अदो रितादी हंदक की बिल से राज्यसभा दा हाथु होते पुथोकपसे मसी मतम चादे प्रजागी यहुदी लेप यादे सिविल सोसाइटी में लांगी कोई लेप यादे साथना तौर लेप यादे पॉलिटिकल पार्टी पुनमक गवर्नमेंट याव नत्र याव पुनमक से नॉर्थ ईस्ट की मैम चंग्रे मणिपुर की वाफम पुनः लेमिनसेना Salai Holdings Private Limited Imphal gi Chairman amadi Managing Director Narengbam Samarjin Aluchingba miyoi taramarina saba team ama Myanmar gi Sagang State ta asidegi hayang phawba chathagadaba Business Summit and Trade Fair da saruk yari Sagang State ki Chief Minister ngasi Business Summit and Trade Fair da hawdokpagi tharumda mahaki Council of Ministers amadi Myanmar gi tongan ba lalol itika mari leinaba miyoi sing saruk yaki Thoromadu da wangang bada Narengbam Samarjit na haiki Myanmar government na ayaba pirabadi mahaki company na leibak aduda tongan ba factory amasung project sing pakhatuna leibak ani ki marakta lainaba mari hena chasanan mangamgani loinana Myanmar thodok hendok na sagangi miyamgi hingnabagi lambida su hena mateng pangba oigani mahakna hydro power project local area development bank amadi Manipuri dagi Myanmar londa amadi English ta natraga Myanmar dagi Manipuri da handokna ba language translator sing hapana sing bagi matangda wafam kaya phongdokki The time to be more conscious about what we consume more than what we produce. So before we start production, we need to think about, we need to talk about, we need to discuss about what we are about to consume. Because after consumption, it is very difficult to segregate and to divert food and the residue we consume. So before that, so now time has come in all over the crop to produce the organic type of produce less chemicals. Gurumayum Ziteswar Sharma Thangjam Satish Thongnawjam Prem RK Ronald amadi Fijam Nawi Mihatki Langla Langjil Khanglabanina January ba security sing matik chaba jairak piu haina kaira wangkhemda wakat mifam jathakre Mihat sing asigi matang da semkiba JSC Amukko Committee on Human Rights ka Wangkhem Nongmai Laima Youth Club Wangkhem Lai Singlup Wangkhem Nongmai Laima Maira Paibi amadi Thambal ko samnaraga wakat mifamasi tathakibani Kohar gi Chairman Fulendra Konsamna mihat sing asigi asengma wel phanganduna Manipur da Armed Forces Special Powers ekimarumda lanmi sing na sathariba phattaba sing khanganba mathau tai haiki Masi Government of Manipur amadi Government of India na su masi yamna lumna lawag loina adu mihapada scenario ba crime scenario ba security partners sing adu madu matik chab dandi pi ga dabani ha basi masi ekoi yam ultimatum we ba adum ba demand mani UGC ki regulation 2018 hana adopt tawraga government college singi regular principal hapu haina Federation of Government College Teachers Association Manipur na taksile Government College singi principal lawrak liba asi taramna OE adubu taruk suba pay scale amasung UGC regulation lising ani taragi pay scale asi UGC regulation lising ani taranipal gi qualification ga punsinaba asi UGC gi regulation lising ani taranipal thugai bani Hiramasiga Mari Lenana Association na mamang zahi December Marida IBC role Higher Education Department apisin belai kre haide Hozik marak thatna break amatang lawzari Pigano, low from the Chaikairaga, microbial decomposer season Naduna, Laypark Layhow, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallache
Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Leirak, Soiba Maning Yengkum Leirak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmeiban Sinam Laikai, near Fishery Gate. Admission open. Foundation courses for class 9 and 10 bosses. Subjects offered: English, Mathematics, Science, Social Science, Mitei Maye, Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and POSM HSLC examiners. Hurry, limited seat. Jingmairong da leba City Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tang kun fawa kudong chaba bizeri. Center sida chada yangkai subsidized rate makhal khudimaki oiba ngasi ngasimak lengsin biraktuna yagi nungaitaba khudimak anabiu amadi layeng thopiu. Angang oiringeda aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna adum aisu ningai adum tawsinai adubu khanghaude kaungam laroidaba wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahapujia. Hangbiragani Redlands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, kannana bagi damakta laijare, Redlands Baling Michin asigi matingna, dairy farmer amadi mushroom farmer singdasu, kanaba kaya piri, Samurogda laiba ima dairy da ngasti maglangsin biraktuna, Redlands Baling Michin asigi kanaba laubiho. Ningol Chakauda Pengba Aton Chabi Hogdabro, Wabi Luranu, Central Agricultural University Nasinba, North East Ki Quaidiki Chauba Agri Fiarda, Manipuri Indigenous Fish. Mapung Maray Faraba Pengba Fangbiragani, Tang Taramatwedegi, Tarahunde Fauba. Mela Mapam, Central Agricultural University Iroishemba, Pengba Keji Tara the Keji Amaki. Putuk Chariba, S. Surchandra Pengba Farm, Hyangtang. Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da, Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizeri. Center asida chada yangkai subsidized rate makhal khudimaki oiba ngasi ngasibak lengsin biraktuna yagi nungaitaba khudimak anabiu amadi layeng thopiu. Nakoi hauzik aigi school khaningbra. Aigi school di konungdawna fajaraba. Leikol na kushinba danatana. Ayet pa yaudraba santi oraba mafam. Tamningbata tambayaraba. Heningbata haybiyaraba. Chaukatlaba miramgi school ga changdamnabada notraba. Yumgumna nungaraba mafam amani aigi school di. Kids Foundation. Come join me. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. 15th Kindergarten Graduation Ceremony and Felicitation Program. The 15th Kindergarten Graduation Ceremony and Felicitation of class toppers of the Blossom School, Moirangkom and Changangai will be celebrated on Sunday, the 13th January at 10 a.m. at the Changangai campus. Break itungda taramna oksari makhataba pauda numit humni chathagada taranithoi suba Regional Agri Fair Iroisemada laiba Central Agricultural University gi College of Agriculture Sports Ground da Speaker Waikemsana hodokre. Ministry of Agriculture and Farmers Welfare Coconut Board amadi Horticulture Board ki senthang makhada pangthokpa lawu singubagi mela asida awangnong post nipal dagi agri amasung elite ki stall yangkhani thoirom na saruk yakhi. Hogdokpagi thoramda CAU gi Chancellor Dr. S. Agyapant, Vice Chancellor Professor M. Premjisu saruk yakhi. Speaker Waikemsana Lawsingubagi sector da nahasingna saruk yahan bahaiba mela asigi nungi wakalol asimak state asigi oinadi yamna tangai fadabani. Central Agricultural University na farm modernization purakpada lawriba thaudang singthaki. My humble appeal is the agri students after finishing their study, this is not time for seeking their job. If they come forward to the farm, for farming, then the nation will get benefit for increasing production of
Agree? Vice Chancellor Professor M. Premjitna handaki mela asida Wangnongpok State tagi lomi marfuromna saruk yari farmer kuntraromda traditional innovative technology gi matangda presentation pigani Wangnongpok ki lomi singna thengnari ba khudong chadaba sing santi leina punna khana naina duna kokhanna ba honagani haiki Dr. K. Khambasing amadi Dr. O. Gojendra Singh na iba lairik ethnomedico-zoological study and biochemical analysis of certain animals found in Manipur haiba lairik amanga si phongkhre Manipur College Teachers Association Sinduna Manipur College ki conference hall da ngasi pangthokpa thauramada college asigi principal Dr. R. K. Radhakrishnan Singh Manipur College Teachers Association ki president NG Manoranjan Singh amadi college asigi zoology ki head Professor H. Rohini Devi namaru ebamyoy sing oina saruk yaki Sahi khudingi pangthokpagum tha sigi taramarida All Manipur Road Transport Drivers and Motor Workers Union na dingku road laiba ISBT da Drivers Day gi thoram pangthoklagani haina All Manipur Road Transport Drivers and Motor Workers Union ge General Secretary Maimom Anil Maitai na phongdokre Manipur da drivers ani yangkhani thoigi punsi tongan ba thodok singda laikhidre masibu ningsingbo aina thoram asi pangthokadabani numit asida sendal lambida Manipur amadi mapal lamda gari thoriba singna sintha lepiduna thoram asi saruk yabiyu numit asida drivers day ga mari lenana thoram pangthokliba singna harau kumai amadi isai nongmai gi thoram pangthokpiganu thoram asida laikhidraba drivers singi mafamda haikaleka tamduna ikai khumnaba utpa amadi laikhidraba singi imung manungi miyoi singda chamba khudol pibagi thoram asida Manipur lariba miyamna saruk yabiyu haiki Taubul Youth Development Association na Ministry of Youth Affairs and Sports amadi District Administration Bisnupur gi makhada numit nipani sathagadaba National Youth Days amasung week thoram Association asigi conference hall da hokre thoramadu da DC Pawan Yadav Nehru Yuva Kendra Bisnupur gi coordinator Dr. Salam Dhanachandra Taubul Gram Panchayat ki Pradhan Ennanaubi Assistant Commissioner Linda Ningomamsu saruk yaki hawdokpagi thoramoina cycle rally amasu lamthaki All Manipur Sericulture Development Organization amadi Thanga Women Industries ka punna khosamnaduna numitara mangani chupna sathagadaba til mahumdagi langsungba amadi lafu amadi thambal makhoktagi langsungba loinana langmachu sangbagi training program ama ngarang thanga hestam lekai da hokre punna nupi chama yangkhai romna saruk yaki Ngasi Reverend Ayuraman gi chahi chama subagi thauram mapau khulda laiba Nidhi Home Academy da pangthokre thauramadu da MLA di Korong Thang MLA Didi Thaisi hanagi minister Oramba RB Mingthing church ki pastor sing amadi tongan ba furup ki miyoi sing saruk yakki thauramga mari lenana lining laisol gi thauram sing chu pangthokki District Sericulture Office Bisnupur na sinduna Mega Sericulture Cluster gi nomagi oiba orientation program ama Kumbi Khuga Turel Wangma Community Hall da pangthokre thoramadu da Kumbi Municipal Council gi chairperson W Priyaranjan District Sericulture Officer O Devan Director S Kunjakishore DSO Thabal RK Biswajit Kumbi Kendra Progressive Farmers Association gi President S Dinesh Secretary L Gopensu saruk yaki District Police Diribamna irai khudingi lakpa passenger train singda che chang sudaba sing check tobagi drive da ngasisu mioi taramathoi masagi saktak che amasung train ticket yaudana lakpadagi verification chatharaba matung train du maktada halan khre hairi Yaripok bamo lekai da laiba kids small school gi Bazar branch ama Yaripok Bisnu Naha Wanglekai Kaisam Lerek Masinda Hangdokre Thoramadu Yaripok Municipal Council gi chairperson Laisram Haripiari Hanagi chairperson K Rupachandra School Asigi founder administrator Moirangthem Samuel Mitai Susaruk Yaki Veteran CPI leader Kamaret Thangjam Chauba Chatkhiba Tangmangada Masagi Anaba Amadagi Laikhidre Communist Prisingba Ama Oina Mahak Manipur Statehood Andalonda Mangzil Thana Saruk Yarakhiba Misak Amani Mahakna Laikhidabada CPI Manipur State Council na awaba phongdorakle Hausi sanabagi paw amu pizari
Ngasigi sanabagi pauda Social Development Organization Yaripok Laimanai Nesinduna Laimanai Youth Club ki ground da homlak suba All Yaripok One Day Women's Open Tack of War Competition 2019 da winner oirakraba Kekru Yari Club Yaripok ki sanaroi sing coach amadi team official sing harau taram okre okpagi tharamadu da MLA ke Megachandra Kekru Yari Club ki president Athokpam Sunil Maite yauna miyoi kayana saru yakhi club ki maikaidegi sanaroi sing coach amadi team official sing da khudol pot biduna pukning thogat ki Jiribam da Chathariba Tarataruk Suba Radhamani Memorial Football Tournament First Division gi ngasi sanaki bidai Isel Club Dibongna PYC Phaitol Bogol ani sinoda thoikre hayeng LYC Lalpani amasung LFC Lungraijang sanagani Debla Memorial Trust Basu Kangabong na sinduna kulak suba state level open DMT tennis ball cricket tournament team tarani tuina saruk yaduna Kangabok Basu ground da ngasidagi hokre ngasi sanaki pa match I11 khekman na R11 PYC konong mamango rantara da thoikre Kangpokpigi Thomas Ground da Chathariba Taramanga Suba Kangui Inter Ward Wise Football Tournament ki ngasi sanaki pa match ta ward number 1 na ward number 4 bu goal mari ahum da thoikre ani suba match ta ward number 11 na ward number 5 amasung 6 ka punna semba timbu goal ani amada thoiki ahum suba match ta ward number 13 na ward number 2 A2 bu goal mari sinoda thoiki Singakon Yaripok da Chathariba ani suba Hanif Saha State Level Manipur Muslim Football Tournament ki ngasi sanaki pa match ta Saido Sangam Dabina PMW Opawitekpu ani sinoda thoikre Pune da Chathariba ani suba Khelo India Youth Games Under 21 Girls for Football gi ngasi sanaki pa match ta Manipur na Jharkhand bu goal tarani thoi sinoda thoikre match asida Manipur gi Sultana na goal manga Dayana goal ahum amasung Baby Sana na goal mari sanmangam ki Sahi tara taret makha ke match da su Manipur na Chandigarh bu goal tara amade thoikre Pusparani na goal mari Bibisa na ahum Priyanka na ani amasung Reziana goal amasan ki makata basana bagi pausing boyang ningthaujam dagi amuk phangbigani Student Olympic Association of India amadi Manipur Student Olympic Association gi miyang makhada Manipur na yumbu oiduna ngasi dagi Khumalampang Main Stadium da state tarawum doina saru yaduna manga suba Student Olympic National Games Football haukhre Haudopagi Thoramda Student Olympic Association of India ki President B.D. Barner, Secretary Dr. Pradeep Amadi, Manipur Student Olympic Association ki Working President and Santosna Thoramapu Singh Oiki. Pangthok kadoriba football masana asigi ngasi ahubu numit ki sanakiba match ta Manipur na Delhi bu goal mari anida maithipa pikhi Manipur gi mai pakipki goal singadu Albert na goal ani sankhi atopa goal ani aduna Nilsan amadi Rohena sankhibani Match asida maiti kiba Delhi ki goal ani aduna Aryam Mishram amadi Raghui Norana sankhi Unit Tarataruki Nupamasa Madi Nupimasa Archer Manipur Taramangarom na saru yaduna ngasi dagi Khumalampag Sports Complex ta Manipur Archery Association na sinduna kuntraum daishaba Junior Boys and Girls State Archery Championship haukhre Indian Round Recap amadi compound da athoi ahen tanagadoriba championship asigi ngasi ahubu numit ki pangthokiba 40+40 meter gi Nupamasa gi Indian round da FAC gi L Newton NSC gi L Nelson amadi BCAC gi L Milan na ahanbani subamadi ahum suba takre Nupamasa gi team gi Indian round gi pangthokibadana BCAC na ahanba NSC na ani subamadi KMAC na ahum suba takre All Manipur Polo Association sinduna tha sigi tang ahum dagi Manipur gi masak nareba polo team kuntaruk na saru yaduna Imphal gi mapal kangjamung na chathariba kunthramanga suba men's state polo tournament ki ngasi sanakiba ahanba match ta Khurai Polo Club na Singkhai Humra Polo Club team bibo panjan mapal ahum da maiti pikhi ani suba match ki sanakibadana Kripsa Naurem Thongna Thangwai Banyut Polo Club pu panjan ahum amada amadi ahum suba match ki sanakibada Samuro Polo Club na KNMM Riding School team si Singjamai bu panjal taruk ahum da maiti pikhi Nambol Bhamdiar Kang Association na Gopal Dev Kangkur High School bu maiti piduna humbu humdai suba Sarswar San Singh KCSI CBE Memorial Likam Knockout Open Kang Tournament ki semi final sangkre
Manipur Kang Association gi miang makhada singjamai Kang Association sinduna mamang chahi gi December tang kundagi kangkhut taran gurbani thongna khaidoktuna singjamai kangchengda sathariba tournament asigi ngasi sanakhiba aroiba league round match ta Nambol Bambiar Kang Association na Gopal Dev Kangkhut High School bu panjal kunmanga taratreta maithibu pituna semi final sangkhibani tournament asigi ahanba semi final match tha asigi tang taramarida Wangoi LSK Kangkhut amadi Gopal Dev Kangkhut High School ga sanagani ani suba semi final match tha asigi tang taramangada Nambol Bambiar Kang Association team A amadi Wangoi Kangkhut team B ga sanagani Youth and Student Welfare Club Sabungkok na sinduna tha sigi tang manga dagi team kuntare na group Nepal thongna khaidoktuna Sabungkok playground sathariba mari suba Sabungkok Cup under 15 7-man aside football tournament ki ngasi sanakiba ahanba match ta Hupa Haingang na Mangal Football Academy team B Khabambu gol ama sinoda maitibu pikhi ani suba match ki sanakibada Mangal Football Academy team A Khabam na Pabung FC bu gol manga amada maitibu pikhi ahum suba match ki sanakibada Ashok Kumar FC Yangang Popina NPYC sana bu gol mari amada maitibu pikre mari suba match ki sanakibada YUC Yangang Popina Moirang Kapu FC bu gol ani sinoda maitibu pikhi Paradise Union Pungdongbam na sinduna tha sigitang mapaldagi team taratarungna group mari thongna khaidoktuna Pungdongbam playground na sathariba ahum suba Pupu Cup State 11 under 17 9-man asset football tournament ki ngasi sanakiba ahanba match ta Pungdongbam FC amadi Haingang FC goal amamam chanaduna draw satkre ani suba match ki sanakibada Langanba FC na KIM FC Khuraibu goal ahum amada maitiba pikhi All Manipur Volleyball Association gi miyang makhada Irong Student and Social Welfare Club na sinduna Sagol Bal Salam Playground Irong Sesaba Mayai Lekaida team tarung na gurbani thongna khaidoktuna tha sigi tang taradagi sathariba ani suba State 11 Volleyball Men's Open Tournament ki ngasi sanagadaba ahanba match ta Maikhia mayang Imphal laktabtigi IGO oinamna walk over lokre ani suba match ki sanakibada YMDO Hairangwai thongna TYWC thamna popibu set ahum sino kunmanga taratre damadi kunmanga taramapalda maitibu pikhi ahum suba match ki sanakibada Manipur Police Sports Club na IGO oinambu set ahum sino kunmanga taramapal kunmanga taramanga amadi kunmanga taramathoida maitibu pikre Yangkhom samjimna sponsor toraga Rising Knowledge Club khuya thongna sinduna tha asigi tang taradagi team taramangan group mari thongna khaidoktuna club asigi ground sathariba mari suba ima Manisang Memorial State 11 4-man aside mini boys under 35 kg football tournament ki ngasi sanakiba ahanba match ta IPMSC Irom Pukri Mapalna ANYTK Lalambong Bugon Nepal amada maitibu pikhi ani suba match ki sanakibada RKC khoya thongna thau thangmaiban gol ama sinoda amadi ahum suba match ki sanakibada RKC team B khoya thongna LTYDO Lalambong gol ama sinoda maitibu pikre District Sports Association Bisnupur na sinduna mamang sahigi December tang taruk tagi team nipan gurbani thongna khaidoktuna Bisnupur mini stadium da sathariba sahi tramanga makhagi mari suba A Iboton Memorial Football League ki ngasi sanakiba match ta PIC Moirang na UFA Bisnupur bugol ahum sinoda maitibi pikhi amaromda association asina sinduna ground asida mamang sahigi December tang taramanga dagi team taramanga gurbani thongna khaidoktuna sathariba manga suba Ice Pisak Memorial First Division Football League ki ngasi sanakiba match tana Ilsa Naran Senamadi Amopa team A Moirang goal amata sanadana draw satkre amaromda team tarani thoina group ni thongna khaidoktuna mamang sahigi December tang kunmanga dagi ground asida sathariba tarahongdai suba and Balananda Memorial Second Division Football League ki ngasi sanakiba match tana Aksa Kokta na UYDC upopibu goal mari sinoda maitibu pikre Thagachari boyai makhata na ngasi nongmagi oikhiba inga sagi paw amuk phangbigani Environment Directorate ki phangkiba ngasi gi oikhiba inga sa amadi nungjugi pawda khwaidigi sakhiba Celsius degree kunipal dasmik ahumani khwaidigi ingba Celsius degree ahum dasmik nipal ahum Nungshita yaw ising manangi sang maximum da sa da mariputra mga dasmik mapal minimum da sa da kontrom da dasmik taret mapal oiki
ngasi nong chukide. ISTV News gi ngasigi editor choice ta ngasi mahiroi amadi ima ibel singna khwairamban kaithel da sangsin kiba ihauda police ka mungna khibagi sakta mama Aroi pe damaroi ba pau amok Citizenship Amendment Bill pass tawkhibagi mayokta mahiroi lup daruk na khairamban kaithal da akan ba khongjang jangsin khrei police na control tawna ba hotna bada miyoi ani soklei Imphal manungi lambida gari amadi michin magi chang hengalagli bagi matung ina chathok chasinda kudong chana na ba PWD na akan ba thorang paikhalakli Amadi Citizenship Amendment Bill na Manipur People's Protection Bill bu President na SNP hanbada pambai oiragani haina BJP gi wangangloi CS Bijoy na phongdorakli Ngasi ko ina di ISTP na pizza pa Manipuri pau matang sa daloy sanjari miyang tabiri pa pumnamako amukana